ngasi phongkiba tongan Manipuri sifhongsing amasum thokiba thawdo wathoksingi maruoiba I pausing khongasaraga Manipur top channel gi maikedi gi myamna thamjagi ahanbada Congo da helicopter kaibada UN peacekeeper nipan sire masum Tyres amasum Imran Khan awaba phongdokre Democratic Republic of Congo DRC da helicopter kaibada UN gi peacekeeper nipan sire haina UN phongdorakli helicopter kaibada peacekeeper nipan sikre haibisi confirm tawraduna UN Secretary General Antonio Guterres ki spokesperson Stefana phongdorakpuga helicopter kaibada laikhidraba sing adu haksang sing thi humbagi mission ama pangthokpaga loina haksang sing adu phongba ngamle magna makha tana phongdokibada helicopter adu gi crew member taruk Pakistani sing amasum flight ta tongliba atai mioi anina Russia amasum Serbia gi military personnel sini North Kibugi Manungsanba Sanju the helicopter adu leba pokonamita reconnaissance mission ama pangthoklingai de kaikibani haukiba matam khara si M23 haina khangnaba khulai paiba group asiga Congolese forcing ga toina khuthokmakibani M23 si sahi taramuki mamangda CRC gi troops amasum UN peacekeeper singna takthokraba matungna nauna amuk punsinuna pangal sagalakiba rebel organization amani masum group asina DRC military de attack ya sataki haukiba numaijing numitagi M23 masum DRC forcing gi marakta khuthokna duna lakhi helicopter kaibigi thawdo du gi matangda investigation amasu sathari haina DRC na su phungdorakli atopa pawmana Tel Aviv ta numai kapada Israeli manga sire thawdo du Palestinian president na condemn tawi laiba pokon numita Tel Aviv ki Sarba amada Arab gunmen amada numai kapar gyam drabada miyoi manga sikre amasum gunmen adusu Israeli police na kaptuna hatkre haina National Ambulance Service na phungdorakli service adu gi matung ina Arab gunmen amana satakiba numai gi attack adu sayolamagi manungda Israel da tholakiba siguma thawtok singi manungda ahum subani Israel gi commercial capital Aviv ki sidai da laiwa Jewish ultra orthodox city Banebrat numai ki attack adu satakraba matunda Prime Minister Naftali Bennett na Twitter post amada haki madude Israel na tamthiraba Arab terror ga mari lainaba attack kya to ina mayunarami inaw nawbu numai kapagi thawdo siga loinana hawkiba sayol asida Israel da Arab gunmen sina numai kaptuna hatkiba mi masing taraga mathai shure haina sa phungdoki masi hawkiba sai kayamuk asida city gi lambi singda numai gi attack sing nungnangni oina hengalakpani haina su lawnari Israeli civilian sing hatpagi thawdo dubu Palestinian president Muhammad Abbas na condemn tokre amasum Israeli amasum Palestinian sing hatpasina hawjik lariba phibam adu lusin hangani haina su paw sta phungdorakli makasa tarak poina to papa mana Sukhoi fighter jet ki Tyres Pokhaikhre Pune International Airport ngasi Achouba Khudongthiba thawdo amada Sukhoi fighter jet ama airport aduda landing tawrakpada maduki Tyres ama Pokhaikhre maduna maram oiduna runway adu thingjinkre runway adu pungani thingjinkhi amasum flight kaya marum Mumbai amasum atai mafam singda lambi thaibadagi passenger singda khudong sadaba meonakre amasum thingjinba matam adura flight sing paikhatpa yadaba maramna departure singda su akaiba thokre madugi matungda Indian Air Force personnel na runway adu singdokre amasum mathau taba check sing pangthoklaba tungda plane painabagi thabak sing adu hangdokhi runway adu nungthil pung 3:30 fawba thingjinduna thunglakadaba sing amasum satkigadaba singda akaiba pokhanki haina su phungdorakli makasa tharakpo oina Russia amasum Ukraine ani ki marakta thokliba conflict gi myamda update thamjaramge Russia Ukraine wari sanabada yanabagi thajaba udri Turkey gi Istanbul da Russia amasum Ukraine delegate sing gi marakta nomagi mamangna santi gi wari sanakiba sing adudagi asaubu yanaba mafangwi gi asa udri haina ngasi yum sikha numita Kremlin na phongdokre wari sanaba du da karigumba yamna asa leiba natragana asauba yanaba wafam ama leire habisi aikoina haiba ngamloi haina paumi singda Kremlin gi wangloi Dmitry Peskov na haiki hauzik tawgadaba thaba kayam watli haina mangna haiki Kiev-na aibu oina makhoi gi demand sing adu puthorakpa haukibadu afaba mani haina Moscow na khali negotiation sing tuminna pangthokani haina aikoina thajaba maramna wari sanaki bising adu da khanakiba hiram sing adu gi matangda aikoina statement sing pidanaba yamna section ba phirep lauri haina sumangna makhata ki Moscow gi marueba negotiator aduna wan thok leiba mani haina singtha kiba ngarang leba pokon numita
Istanbul wari sanakibasingdugi matungda Ukraine gi konung Kiev manak amasum Chernihiv city da Russia gi military gi thabak thong masak thokna hantalagani haina Russia na haki adumai namak Moscow na adugumba wafamsing haikraba fawbada awang thangbu city Chernihiv da Russian forcing attack sa tharakli haina Ukraine authorities na ngasi phongdokhi maraksida Ukraine gi missile na Russia gi manungda leiba military camp ta pankre amasum Ukraine forcing Russia gi manungda target amada thakiramba yare haina pausi kaya marum na phongdokre Russia Ukraine lan asi thama henjilakleam amasung haujuk phawbad masingda yamna hena yamli Russia na Ukraine gi territory manungda yamna hena sangsilakre nungsuk thangba Russia da Belgorod gi tholakpa footage ta ngang numidang athengba Ukraine gi missile na pan kibada Russia gi khulai thampam ama oigani thajaba encampment ama lip Ukraine ngamkhai manakta Russia gi Belgorod Achouba Pokhaikhre mathokre Belgorod region gi governor Vyacheslav Gradkov na Pokhaikhre singi paw phongdokhi misal Pokhaikhre du gi maphamadu Belgorod city gi hek mapanda leba khungang adu gi manak amasum Russia Ukraine ngam khagi subnagi mile tarag ni tutamak la maphamda lei haina Daily Mail gi paw sina suma khatana phongdorokli makasa tarak poina amasum losilak poina to paw kran Russian foreign minister ngasi India da lakhani Russian foreign minister Sergei Lavrov na hayengdagi horaga numit nini gi khongsta India da lakani haina ngasi government na phongdokre Ukraine Vladimir Putin attack adugi matung khongsat asi Moscow dagi khwai dagi thakwang bo khongsat aduni khongsat adu Russian lusing baduna kana kana unagani habigi marik chumba warol amata foreign ministry da pide Russian lusing ba sigi khongsat asi British foreign secretary Liv Truss amasung US Deputy National Security Advisor for International Economics Dalip Singhagi khongsat singa phangnari hanasu pausna su palakli Lusilak poina to paw na Pakistani terrorist kesap hingna fakiba Mumbai ko farmason pikre 26/11 da Mumbai terror attack satakiba da Pakistani terrorist Muhammad Azmal kespu hingna fakiba thona faraba Mumbai police personnel English ngani ni pan gi matamdagi horaga promotion pikre han official source amagi matung ina phongdorakli Mumbai gi thona faraba police personnel adu medal award amadi case prize phangkhrabani adumainama promotion pinabagi wapamdi khanarakhidabani maramaduna government ki resolution order tarik kungani to English ngani ga kungani to gi matungina one step promotion pinabagi wapam khanarakhibani one step promotion asigi one thokti officer sing aduna mathangi year rank adu 2008 ki matamdagi horaga area ga loinana tolop amadi atei benefit sing adu phangangani suhairi Lusilak poina to paw mana Pakistan da Shahbaz Sharif na prime minister oiraba yana leiri Pakistan opposition leader oiriba Shahbaz Sharif na mathangi prime minister oiraba yana lei haina Pakistan People Party ki chairman oiriba Bilawal Bhutto Zardari na phongdokre Prime Minister Imran Khan National Assembly da majority mangkhrabani na opposition leader Shahbaz Sharif na mathangi prime minister oibagi tanja si uwang khalakpani amasum sagol sunumita bot hadanabagi thawngsing chathagani amasum Imran Khan gi maroiba parliamentary ally oiriba MQM gi leader Khalid Makbul Siddiq na lauthuki bida maki party asina Imran Khan bu tanthokna bo hona bida saruk yaragani masi maroina nakal ani ne agreement ama inakhraba matung tarakpadani Pakistan gi Prime Minister Imran Khan di National Assembly da majority oiba ngamlaroi masina maram oiraga makhatana Prime Minister oiraroi Parliament session asi hayengdagi hogani no confidence motion voting adu hayeng pangthoklaga laikhai tanaba amadi puraklagani masigi matung tarakpada ikoina lokthuk laikoi leitabana election ama pangthokna bahonagani leba asida economic crisis mayu ngari besi ko hananabagi dama democracy gi lambi khong thangjingani haidi Shahbaz Sharif haiba miyesi mamangda Prime Minister oiramlaba Nawaz Sharif ki manang nupani English ngani ga taraga ni pan gi August tha dagi horaga Pakistan gi National Assembly da opposition gi leader oina mathau tawduna lakhibani Pakistan gi National Assembly da majority leitrabani na Imran Khan makhatana Prime Minister oifam thoktre haidi hena paus na fundurakli du haus ko ina di myam paus matang se lusinjarage pathok jagi lu soigi plan ki piawrs myam nga figine masum matam gi ba maroi bi paus myam da update pijarake hena channel sigi mekedi gi thamjari and thank you